ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯆꯤꯡꯊꯛꯇ ꯁꯥꯕ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯔꯕꯁꯨ ꯃꯁꯥꯗꯨꯒꯤ ꯃꯇꯤꯛ ꯅꯥꯟꯅ ꯁꯦꯝꯃꯤ꯫ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯌꯥꯝ ꯅꯤꯡꯊꯤꯖꯅ ꯌꯥꯝ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡꯒ ꯅꯧꯊꯣꯛꯀꯗꯕꯒꯤ ꯃꯇꯧꯗꯅꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨ꯫ ꯌꯦꯡꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯤꯟꯃꯤ ꯅꯤꯉꯣꯜ ꯑꯃꯗꯤ ꯃꯥꯜꯂꯤ꯫ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅꯁꯨꯅꯤ꯫ ꯀꯨꯆꯨꯁꯨ ꯁꯪꯒꯣꯝ ꯃꯄꯥꯜꯒꯨꯝꯅ ꯉꯧꯔꯣꯛ ꯉꯧꯏ꯫ ꯍꯥꯟꯅꯒꯨꯝꯅ ꯄꯨꯡꯐꯝ ꯆꯞ ꯆꯥꯅꯅꯤ ꯂꯥꯛꯂꯤꯕꯗꯣ꯫ ꯒꯦꯠ ꯉꯥꯛꯂꯤꯕ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯎꯕꯗ ꯏꯈꯪ ꯈꯪꯅꯕꯒꯨꯝ ꯀꯧꯔꯛꯏ꯫ "ꯏꯆꯥ ꯊꯥꯗꯣꯏ, ꯉꯁꯤꯒꯤ ꯅꯥꯛꯇ ꯂꯥꯛꯑꯕꯣ? ꯉꯁꯤꯗꯤ ꯀꯩꯀꯩ ꯄꯨꯔꯛꯑꯕ?" ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨ ꯅꯣꯛꯂꯒ ꯃꯔꯣꯜ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯈꯨꯝꯂꯛꯏ꯫ "ꯆꯥꯅꯕꯁꯦ ꯀꯀꯥꯒꯤꯁꯨ ꯌꯥꯎꯔꯤꯌꯦ." "ꯀꯀꯥꯁꯨ ꯃꯗꯨꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ꯫ ꯏꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯗ ꯉꯛꯀꯥꯁꯦ ꯃꯔꯤꯜ ꯆꯠꯂꯕꯅꯤ ꯅꯪ ꯀꯀꯥꯗꯤ꯫ ꯅꯣꯡꯃꯒꯤ ꯏꯆꯥꯒꯤ ꯁꯛꯇꯝꯁꯤ ꯎꯍꯧꯗ꯭ꯔꯕꯗꯤ ꯏꯆꯥꯁꯤ ꯂꯩꯕꯒ ꯌꯥꯗꯦ." ꯊꯥꯗꯣꯏꯁꯨ ꯃꯥꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨꯗꯒꯤ ꯄꯣꯂꯤꯊꯤꯟ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯏ꯫ "ꯁꯤ ꯀꯀꯥ, ꯍꯥꯎꯅ ꯆꯥꯕꯤꯈ꯭ꯔꯣ꯫ ꯑꯩꯁꯨ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦꯀꯣ, ꯏꯆꯦ ꯉꯥꯏꯔꯝꯂꯅꯤꯕ." "ꯍꯣꯏ ꯍꯣꯏ, ꯆꯪꯉꯨꯔꯣ ꯆꯪꯉꯨꯔꯣ." ꯊꯥꯗꯣꯏ ꯈꯥꯎꯗ ꯑꯗꯨꯝ ꯌꯥꯜꯂꯒ ꯒꯦꯠ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯄꯅ ꯍꯋꯥ ꯅꯨꯡꯁꯤꯠ ꯆꯥꯅꯕ ꯄꯦꯁꯦꯟꯁꯤꯡꯗꯨ ꯁ꯭ꯇꯥꯐꯁꯤꯡꯗꯨꯅ ꯁꯦꯟꯅꯔꯒ ꯌꯦꯠ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯣꯊꯥꯐꯝꯒꯤ ꯑꯣꯏꯅ ꯁꯦꯝꯂꯤꯕ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯃꯁꯤ ꯃꯣꯏꯒꯤ ꯊꯣꯛꯄ ꯂꯩꯅꯔꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯆꯦꯗꯨꯕꯨ ꯌꯥꯎꯕ꯭ꯔꯥ ꯈꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯎꯗ꯭ꯔꯕꯗ ꯁꯣꯏꯗꯅ ꯀꯥꯗ ꯂꯩꯔꯝꯂꯅꯤ ꯈꯪꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯂꯛꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯀꯣꯔꯅꯔ ꯊꯦꯛꯆꯤꯜꯂꯛꯄꯒꯤ ꯃꯄꯥꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯡꯂꯦꯟꯒ ꯈꯪꯊꯦꯡ ꯍꯦꯛ ꯊꯦꯡꯖꯤꯟꯅꯩ꯫ ꯊꯥꯗꯣꯏ ꯃꯅꯤꯡ ꯈꯖꯤꯛ ꯍꯟꯗꯨꯅ ꯇꯨꯁꯤꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯋꯥꯡꯂꯦꯟ ꯍꯩꯅ ꯁꯤꯡꯅ ꯈꯨꯠꯇꯨꯅ ꯌꯥꯟꯗꯨꯅ ꯐꯠ ꯉꯥꯛꯄꯤ꯫ ꯊꯥꯗꯣꯏꯁꯨ ꯑꯃꯨꯛ ꯃꯁꯥꯗꯨ ꯆꯨꯝꯅ ꯂꯦꯞꯂꯒ ꯋꯥꯡꯂꯦꯟꯗ ꯇꯔꯨ ꯇꯔꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯊꯦꯡꯛ ꯌꯨ." ꯋꯥꯡꯂꯦꯟꯁꯨ ꯈꯨꯠꯇꯨ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯏꯔꯦꯝ ꯂꯦꯝꯅ ꯍꯣꯡꯍꯥꯗ ꯎꯞꯂꯤꯕ ꯁ꯭ꯄꯦꯛꯇꯨ ꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯒ ꯍꯥꯏꯔꯛꯏ꯫ "ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯁꯤ ꯋꯥꯗꯕ꯭ꯔꯣ? ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯣꯏꯅ ꯂꯩꯒꯦ ꯂꯩꯔꯣꯗꯅ. ꯅꯣꯏ ꯑꯪꯀꯜꯗ ꯑꯩ ꯍꯥꯏꯅꯕꯤꯔꯒꯦ." "ꯑꯩꯅ ꯁꯤꯗ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯌꯨꯝꯗꯗꯤ ꯀꯔꯤ ꯁꯥꯗꯣꯏꯕ ꯗꯣꯛꯇꯔ? ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯄꯥꯅꯀꯣ ꯑꯩ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯦ ꯍꯥꯏꯈ꯭ꯔꯅꯤꯄꯣ." ꯋꯥꯡꯂꯦꯟ ꯅꯣꯛꯇꯨꯅ "ꯍꯥꯏꯔꯛꯂꯒꯅ ꯁꯤꯗ ꯄꯨꯟꯅ ꯃꯌꯥꯝꯁꯤꯒ ꯉꯥꯎꯃꯤꯟꯅꯕ ꯇꯥꯕꯅꯤ, ꯎꯄꯥꯏ ꯂꯩꯇꯦ, ꯅꯠꯇ꯭ꯔꯣ?" ꯊꯥꯗꯣꯏꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯏ ꯅꯣꯟꯊꯔꯞ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯁꯣꯟꯖꯩ꯫ "ꯅꯪꯒꯤ ꯅꯥꯛꯇꯕꯨ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯉꯥꯎꯔꯁꯨ ꯑꯗꯨꯝ ꯉꯥꯎꯖꯔꯒꯦ." ꯋꯥꯗꯨ ꯋꯥꯡꯂꯦꯟꯅ ꯐꯖꯅ ꯇꯥꯗꯕꯅ ꯍꯪꯂꯛꯏ꯫ "ꯀꯩꯗꯧꯔꯦ ꯃꯨꯔꯨ ꯃꯨꯔꯨ ꯁꯣꯜꯂꯤꯗꯨꯅ? ꯑꯩ ꯇꯥꯕ ꯌꯥꯗ ꯋꯥꯔꯣ?" ꯊꯥꯗꯣꯏ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ "ꯌꯥꯗꯦ, ꯑꯗꯨꯒꯤꯅꯤ, ꯀꯣꯟꯅ ꯍꯥꯏꯕꯤꯒꯦ." "ꯍꯣꯏꯁꯦ, ꯑꯩꯁꯨ ꯅꯣꯏ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯤ, ꯄꯨꯟꯅ ꯆꯪꯉꯨꯔꯁꯤ." "ꯍꯣꯏ, ꯑꯗꯣ ꯗꯣꯛꯇꯔ ꯍꯣꯏꯒꯤ ꯌꯨꯝ ꯅꯥꯀꯜꯗ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯑꯃ ꯌꯨꯝ ꯄꯥꯜꯂꯛꯏ ꯍꯥꯏꯕꯗꯣ, ꯑꯗꯣ ꯈꯨꯜ ꯂꯩꯀꯥꯏꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯗꯕ꯭ꯔꯥ?" "ꯃꯤꯒꯤ ꯈꯟꯕ ꯋꯥꯈꯜꯗ ꯂꯩꯔꯦꯗꯅ, ꯑꯗꯨꯒꯤ ꯋꯥꯗꯤ꯫ ꯃꯤꯁ, ꯈꯔꯅꯗꯤ ꯑꯗꯨꯝ ꯍꯥꯏꯅꯩ, ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯍꯥꯏꯅꯗꯦ, ꯉꯥꯡꯅꯗꯦ. ꯂꯞ ꯏꯁ ꯕ꯭ꯂꯥꯏꯟ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ ꯃꯤꯁꯄꯨ ꯈꯪꯗ꯭ꯔꯕꯣ? ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯂꯩꯔꯛꯂꯕ ꯋꯥꯅꯤꯗ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ, ꯖꯥꯠ ꯕꯤꯖꯥꯠ, ꯆꯠꯅꯕ ꯆꯠꯅꯗꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯔꯤꯕꯅꯤ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯥꯊꯤꯈ꯭ꯔꯕ ꯖꯥꯠꯅꯤꯗ. ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯤ ꯁꯦꯡꯅ ꯉꯥꯎꯏ. ꯅꯪꯅ ꯊꯃꯣꯏꯗ ꯂꯥꯠꯆꯔꯤꯕ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯔꯝꯗꯗ ꯇꯨꯃꯤꯟꯅ ꯑꯆꯤꯛꯄꯗ ꯅꯥꯗꯣꯝ ꯐꯝꯂꯒꯅꯦ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯌꯨ. ꯋꯥꯈꯜꯒꯤ ꯗꯣꯂꯥꯟ ꯁꯥꯎ ꯍꯥꯏꯔꯗꯤꯅꯦ, ꯄꯨꯡ 24ꯅ ꯁꯥꯕ ꯅꯣꯡꯃꯁꯦ ꯃꯁꯤꯒꯤ ꯄꯨꯡꯁꯤ ꯀꯣꯟꯅꯗꯦ ꯐꯥꯎ ꯍꯥꯏꯔꯛꯇꯧꯔꯤꯕꯅꯤ. ꯉꯥꯎꯗ꯭ꯔꯥ ꯅꯨꯡꯁꯤꯕꯁꯦ?" ꯊꯥꯗꯣꯏꯁꯨ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯕꯗꯒꯤ ꯈꯪꯍꯪ ꯍꯪꯂꯛꯏ꯫ "ꯗꯣꯂꯥꯟ ꯁꯥꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯗꯣꯛꯇꯔ?" ꯋꯥꯡꯂꯦꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ꯫ "ꯋꯥꯈꯜꯒꯤ ꯗꯣꯂꯥꯟ ꯍꯥꯏꯕꯅꯤ ꯃꯤꯁ. ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯕ, ꯉꯥꯎꯆꯠꯅꯔꯕꯁꯤꯡꯅ ꯃꯣꯏꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯈꯜꯒꯤ ꯗꯣꯂꯥꯟ. ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕꯁꯤꯡ ꯑꯗꯨꯗꯅꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕꯗꯣ ꯋꯥꯈꯜꯒꯤ ꯗꯣꯂꯥꯟ ꯁꯥꯔꯨꯅꯨ. ꯃꯗꯨꯅ ꯀꯥꯏꯔꯛꯄꯗ ꯃꯤꯀꯨꯞꯇꯨꯗꯅꯦ ꯑꯋꯥ ꯆꯩꯅꯥ ꯐꯪꯏ. ꯇꯥꯏꯕꯪꯗ ꯂꯩꯕ ꯎꯕ ꯄꯣꯠꯇꯗꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯕ ꯂꯥꯏ, ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯂꯩꯈꯤꯕ
ꯄꯨꯛꯅꯤꯡꯗ ꯐꯥꯎꯈꯤꯕ ꯄꯨꯝꯕꯗꯤ ꯆꯨꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯕꯖꯥꯠꯅꯤꯗ꯫ ꯊꯥꯗꯣꯏꯗꯤ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯤ, ꯃꯊꯟꯇꯁꯨ ꯑꯃꯨꯛ ꯅꯣꯛꯃꯤ ꯇꯧꯖꯔꯤ꯫ ꯗꯣꯛꯇꯔꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗꯤ ꯑꯣꯟꯅꯔꯦꯗ꯫ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯅꯕ ꯀꯕꯤ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯕꯅ ꯍꯦꯟꯅ ꯄꯛꯆꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯁꯤꯗ ꯑꯉꯥꯎꯕꯁꯤꯡ ꯂꯥꯌꯦꯡꯂꯒ ꯑꯣꯏꯅ ꯂꯩꯔꯦ꯫ ꯑꯁ ꯀꯟꯇ꯭ꯔꯥꯁ ꯆꯠꯈ꯭ꯔꯦꯗ ꯌꯥꯝꯅ꯫ ꯊꯥꯗꯣꯏꯒꯤ ꯋꯥꯁꯤꯗ ꯋꯥꯡꯂꯦꯟ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯋꯥꯡꯂꯦꯟꯅ ꯅꯣꯛꯄꯗꯨ ꯊꯥꯗꯣꯏꯅꯁꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯑꯗꯣ ꯗꯣꯛꯇꯔ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯊꯝꯈꯤꯕ ꯑꯦꯝ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯦꯝ ꯑꯃꯗ ꯆꯦꯟꯖ ꯇꯧꯈꯤꯕꯁꯤ ꯌꯥꯏꯅꯀꯣ? ꯌꯥꯏ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯁꯤꯒꯨꯝꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯃꯤꯁꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤꯗꯤ? ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯂꯩꯇꯦ ꯇꯝꯒꯤ ꯇꯨꯜꯁꯤ ꯃꯈꯣꯡꯗ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯗꯣ ꯄꯥꯝꯖꯈ꯭ꯔꯦ ꯗꯣꯛꯇꯔ꯫ ꯋꯥꯡꯂꯦꯟ ꯊꯥꯗꯣꯏꯗ ꯐꯠ ꯌꯦꯡꯉꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨꯅ ꯋꯥꯡꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯃꯤꯅꯠ ꯐꯥꯗꯦ ꯃꯣꯏꯅ ꯂꯦꯞꯂꯤꯕ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯄꯣꯠ ꯑꯃꯅ ꯃꯈꯥꯗ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯋꯥꯡꯂꯦꯟ ꯃꯤꯠꯌꯦꯡꯗꯨ ꯐꯠ ꯅꯥꯊꯩꯈꯤꯗꯨꯅ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯏꯟꯅꯔꯛꯏ꯫ ꯍꯦꯟꯁꯅ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯊꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯏꯆꯦ, ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯁꯦ? ꯍꯦꯟꯁꯅ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯋꯥꯡꯂꯦꯟ ꯅꯤꯡꯈꯥꯡꯅ ꯐꯝꯊꯔꯛꯂꯒ ꯈꯣꯟꯖꯦꯜ ꯂꯨꯝꯊꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯃꯥꯏꯅ ꯐꯝꯃꯗꯤ ꯃꯣꯠꯂꯅꯤ, ꯁꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯐꯝꯁꯤꯁꯦ꯫ ꯍꯦꯟꯁꯅ ꯋꯥꯡꯂꯦꯟꯗ ꯀꯤꯔꯨꯞ ꯌꯦꯡꯂꯛꯂꯒ, ꯑꯗꯨꯗꯤ ꯑꯁꯤ ꯃꯈꯥꯗ ꯎꯆꯤ ꯑꯃ ꯆꯪꯈꯤꯕꯅꯤ, ꯑꯗꯨ ꯐꯥꯔꯒ ꯑꯩꯉꯣꯟꯗ ꯄꯤꯌꯣ꯫ ꯎꯆꯤꯗꯨꯗꯤ ꯅꯪꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯍꯦꯟꯁꯅ ꯃꯆꯤꯟꯗ ꯇꯨꯝꯊꯣꯛꯇꯨꯅ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯗ ꯁꯨꯔꯨ ꯇꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯁꯥꯟꯅꯒꯦ꯫ ꯁꯥꯟꯅꯗꯣꯏꯕ? ꯁꯤꯐꯥꯎ ꯈꯪꯗ ꯃꯥꯜꯂꯦ꯫ ꯉꯥꯎꯔ ꯃꯥꯜꯂꯦ ꯗꯣꯛꯇꯔꯅ꯫ ꯅꯁꯛ ꯏꯐ ꯐꯖꯈꯩ꯫ ꯎꯆꯤꯗꯣ ꯉꯥꯏꯍꯥꯛꯇ ꯀꯣꯏꯔꯨꯈꯤꯒꯦ, ꯃꯥ ꯍꯜꯂꯛꯂꯒ ꯁꯥꯟꯅꯁꯦꯅ ꯍꯥꯏ꯫ ꯑꯗꯨꯅꯅꯦ ꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯅꯪꯁꯨꯅꯦ ꯃꯄꯥꯜꯗ ꯉꯥꯏꯍꯥꯛ ꯊꯣꯛꯎꯁꯦ꯫ ꯍꯦꯟꯁꯅ ꯃꯀꯣꯛꯇꯨ ꯍꯥꯏꯔꯒ, ꯇꯜꯂꯦ, ꯃꯥ ꯉꯥꯏꯗꯣꯏꯅꯤ꯫ ꯃꯥ ꯂꯥꯛꯑꯒ ꯑꯩ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯗꯤꯅꯦ ꯃꯥ ꯀꯞꯄꯣꯏꯗ꯭ꯔꯣ? ꯆꯦ, ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯁꯦ ꯁꯦꯡꯕꯅꯦꯕ, ꯂꯥꯛꯑꯣꯁꯦ꯫ ꯑꯩꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯁꯦꯕ꯫ ꯏꯆꯦ ꯂꯥꯛꯑꯣ꯫ ꯊꯥꯗꯣꯏꯅ ꯇꯧꯔꯒ ꯍꯦꯟꯁꯅꯥꯕꯨ ꯍꯧꯒꯠꯄꯤ, ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯄꯨꯁꯤꯜꯂꯒ ꯏꯔꯦꯅ ꯐꯝꯍꯜꯂꯤ꯫ ꯃꯄꯥꯜꯗ ꯉꯥꯏꯍꯥꯛꯁꯨ ꯊꯣꯛꯄ ꯐꯩꯀꯣ? ꯃꯄꯥꯜꯒꯤ ꯐꯖꯕꯁꯦ ꯅꯪ ꯎꯅꯤꯡꯗ꯭ꯔꯣ? ꯎꯅꯤꯡꯗꯦ, ꯑꯩꯅ ꯊꯣꯛꯎꯔꯗꯤ ꯃꯤꯅ ꯑꯩꯕꯨ ꯎꯈꯤꯅꯤ꯫ ꯅꯨꯡꯗꯥꯡꯗ ꯊꯣꯛꯄꯗꯤ ꯇꯟꯗꯦ ꯑꯩꯁꯨ꯫ ꯃꯤꯅ ꯅꯪ ꯎꯔꯒ ꯀꯩꯕꯨ ꯍꯥꯏꯔꯛꯇꯣꯏꯅꯣ? ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯕꯁꯤꯗꯤ꯫ ꯃꯣꯏꯒꯩꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯕ? ꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦ ꯃꯁꯤꯒꯤ ꯗꯣꯛꯇꯔꯁꯦ ꯄꯪꯍꯪꯗ ꯍꯪꯉꯤꯕ꯫ ꯅꯨꯡꯉꯥꯏꯅꯤ ꯀꯩꯗꯧ ꯆꯪꯉꯛꯏꯅꯣ ꯁꯤꯗ? ꯆꯪꯒꯅꯨ ꯌꯥꯗ꯭ꯔꯣ? ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯆꯤꯜꯂꯦꯕ꯫ ꯋꯥꯡꯂꯦꯟ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯜꯂꯒ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯤꯗꯥꯛ ꯆꯥꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯅꯤ꯫ ꯃꯤꯁꯅ ꯈꯔ ꯄꯤꯖꯕꯤꯔꯝꯃꯣ꯫ ꯑꯩ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯒꯗꯕꯅꯤ, ꯑꯗꯨꯅ ꯐꯔꯛ ꯇꯥꯔꯅꯤ꯫ ꯃꯤꯁꯨ ꯌꯥꯝꯅꯕꯨꯗꯤ ꯋꯥꯕꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏ ꯗꯣꯛꯇꯔ, ꯃꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯗꯣꯛꯇꯔ, ꯑꯩ ꯀꯔꯤꯁꯨ ꯋꯥꯗꯦꯗ꯫ ꯗꯣꯛꯇꯔꯁꯨ ꯏꯊꯧ ꯇꯧꯕꯤꯈ꯭ꯔꯣ, ꯌꯥꯔꯅꯤ꯫ ꯋꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯍꯦꯟꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦꯀꯣ, ꯑꯉꯥꯡꯗ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯔꯝꯒꯅꯨ꯫ ꯍꯥꯏꯔꯝꯂꯒ ꯋꯥꯡꯂꯦꯟ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯁꯅ ꯋꯥꯡꯂꯦꯟꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨꯗ ꯃꯤꯠ ꯄꯩꯅ ꯌꯦꯡꯍꯧꯔꯒ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯉꯥꯎꯕ ꯗꯣꯛꯇꯔ ꯍꯥꯏꯁꯤꯅꯤ, ꯊꯣꯛꯈꯤꯒꯦ ꯀꯥꯏꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯅꯦ꯫ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯈꯩꯗꯣꯛꯆꯩꯌꯦ꯫ ꯆꯦ, ꯁꯝꯁꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯍꯥꯠꯂꯣ ꯍꯥꯏꯔꯒ ꯍꯥꯠꯇ꯭ꯔꯕꯣ? ꯂꯣꯏ ꯐꯥꯔꯤꯁꯤꯗꯤ, ꯑꯩ ꯍꯥꯠꯄꯤꯔꯛꯀꯦꯁꯦ꯫ ꯍꯦꯛꯇ ꯀꯥꯎꯋꯦ ꯈꯪꯉꯕ, ꯅꯪ ꯎꯔꯒ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯄ꯫ ꯊꯥꯗꯣꯏꯅ ꯁꯝꯁꯦꯠꯇꯨ ꯄꯥꯏꯔꯒ ꯇꯞꯂꯤ ꯃꯁꯝꯗꯨ ꯍꯥꯠꯄꯤꯔꯤ, ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯕꯤꯅꯤ ꯂꯣꯟꯁꯤꯟꯕꯤ꯫ ꯆꯦꯒꯤ ꯁꯝꯁꯦ ꯌꯥꯝ ꯐꯖꯕ ꯑꯣꯏꯕꯅꯤ꯫ ꯍꯦꯟꯁꯅꯥ ꯈꯨꯝꯂꯛꯇꯦ, ꯃꯊꯟꯇ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩ꯫ ꯊꯥꯗꯣꯏ ꯍꯦꯟꯁꯅꯥꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯦꯟꯁꯅꯥꯁꯨ ꯊꯥꯗꯣꯏꯗ ꯐꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯤꯠꯆꯤꯒ ꯈꯠꯇꯨꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯤꯗꯣ? ꯏꯆꯦꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯕ, ꯑꯗꯨꯒꯤ ꯌꯦꯡꯕꯅꯦ꯫ ꯍꯦꯟꯁꯅ ꯈꯨꯗꯣꯝꯕꯤꯗꯨ ꯃꯆꯤꯟꯗ ꯊꯝꯂꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯃꯊꯟꯇ ꯅꯣꯛꯏ, ꯑꯗꯨꯒ ꯊꯥꯗꯣꯏꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ, ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯅꯦ ꯑꯩꯕꯣ? ꯌꯥꯝ ꯐꯖꯩꯌꯦ, ꯑꯁꯦꯡꯕꯒꯤꯅꯤ ꯏꯆꯦ꯫
ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯈꯪꯕ꯭ꯔꯥ ꯁꯅꯥ ꯀꯧꯔꯤꯗꯨꯗꯤ ꯍꯤꯟꯁꯅ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯃꯁꯤꯅ ꯃꯊꯟꯇ ꯁꯣꯜꯂꯤ ꯁꯅꯥ ꯍꯥꯏꯕ ꯑꯩꯕꯨ ꯁꯅꯥꯔꯅꯦ ꯀꯩꯒꯤ ꯁꯅꯥ ꯊꯣꯜꯂꯤꯕ ꯊꯥꯗꯣꯏ ꯋꯥꯗꯨ ꯊꯩꯗꯣꯛꯇꯨꯅ ꯏꯆꯦꯕꯨ ꯊꯕꯧ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯅ ꯄꯨꯔꯛꯄꯅꯦ ꯏꯆꯦ ꯆꯥꯅꯕ ꯍꯤꯟꯁꯅ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯩꯅ ꯑꯩꯅ ꯆꯥꯅꯤꯡꯕꯁꯨ ꯑꯗꯨꯝ ꯄꯨꯔꯛꯑꯦ ꯑꯁ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯛꯑꯦꯗ ꯀꯣꯟꯅ ꯏꯀꯥꯏꯈ꯭ꯔꯣꯁꯦ ꯊꯕꯧꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯂꯁꯤ ꯍꯣꯏ ꯃꯇꯝ ꯑꯃꯒꯤ ꯏꯔꯩꯗ ꯇꯥꯎꯊꯗꯨꯅ ꯄꯨꯈ꯭ꯔꯕ ꯋꯥꯔꯤꯔꯥ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯃꯤꯠꯀꯨꯞꯁꯤꯡꯗꯣ ꯑꯀꯥꯎꯕꯒꯤ ꯂꯩꯔꯣꯜꯅꯨꯡꯗ ꯆꯟꯈ꯭ꯔꯕ꯭ꯔꯥ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯡꯗꯒꯤ ꯍꯤꯟꯁꯅꯥꯕꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯕ ꯍꯧꯈ꯭ꯔꯕꯅꯤ ꯀꯅꯥ ꯑꯃꯅ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯤ ꯃꯥꯕꯨ ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯗ꯭ꯔꯤ ꯊꯃꯣꯏꯗ ꯌꯦꯛꯈ꯭ꯔꯕ ꯁꯛꯇꯝ ꯀꯥꯏꯔꯕꯁꯨ ꯊꯃꯣꯏꯗꯨ ꯀꯣꯛꯇ꯭ꯔꯤ ꯅꯨꯡꯁꯤꯗꯥꯛꯐꯝꯗꯨꯗꯤ ꯃꯃꯤ ꯑꯃꯠꯇ ꯁꯥꯝꯗꯅ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯂꯥꯠꯆꯗꯨꯅ ꯊꯝꯂꯤ ꯃꯥꯅꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯁꯥꯌꯣꯟꯕ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯈꯩ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯃꯅꯥꯛꯇꯨꯗ ꯏꯔꯦꯟꯅ ꯐꯝꯂꯒ ꯌꯨ ꯕꯣꯇꯜꯗꯨ ꯊꯥꯡꯀꯠꯇꯨꯅ ꯊꯛꯆꯤꯜꯂꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯑꯣꯜꯂꯕꯅꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧ ꯀꯌꯥꯗ ꯃꯁꯝ ꯃꯅꯥ ꯐꯖꯅ ꯀꯛꯇꯨꯅ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯖꯈꯤꯕꯗꯨ ꯉꯁꯤꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯀꯣꯏ ꯃꯔꯥꯡꯗꯨꯅ ꯁꯛꯐꯝꯁꯨ ꯀꯥꯏꯔꯦ ꯐꯖꯅ ꯍꯛꯆꯥꯡꯗꯨꯁꯨ ꯏꯁꯣꯟ ꯁꯣꯟꯖꯤꯟꯕꯒꯨꯝꯅ ꯃꯌꯥꯡ ꯏꯀꯪ ꯀꯪꯅ ꯂꯩꯔꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨꯁꯨ ꯉꯁꯥꯏꯗꯒꯤ ꯔꯤꯡ ꯍꯟꯖꯤꯟꯅ ꯈꯤꯡꯂꯤ ꯑꯗꯨꯕꯨ ꯃꯁꯥꯗ ꯅꯥꯆꯨꯡꯕ ꯑꯃ ꯐꯥꯎꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯍꯤꯗꯨ ꯊꯛꯂꯤ ꯄꯥꯛꯄꯅꯁꯨ ꯐꯅ ꯀꯟꯅ ꯈꯥꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯉꯝꯗꯨꯅ ꯊꯛꯂꯤ ꯄꯨꯡꯗꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯄꯥꯛꯄ ꯁꯥꯌꯣꯟꯕꯒꯤ ꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯍꯛꯆꯥꯡ ꯑꯝꯇ ꯌꯥꯔꯣꯏ ꯊꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯁꯥꯔ ꯁꯥꯌꯣꯟꯕ ꯅꯣꯛꯅꯤꯡꯗ꯭ꯔꯕ ꯆꯤꯟꯕꯥꯜꯗꯨꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯗꯨꯅ ꯃꯈꯣꯜ ꯏꯐꯥꯏ ꯐꯥꯏꯅ ꯍꯥꯏꯔꯛꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯁꯤꯔ ꯃꯥꯜꯂꯦꯗ ꯀꯩꯗꯧꯔꯅꯤ ꯑꯁꯥ ꯀꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅꯕꯨ ꯇꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯅꯣꯛꯂꯝꯈꯤꯒꯗ꯭ꯔꯥ ꯄꯥꯕꯨꯡꯅ ꯉꯥꯡꯂꯛꯄꯗꯤ ꯌꯥꯗ꯭ꯔꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯁꯥꯔ ꯑꯝꯇ ꯂꯣꯏꯁꯤꯟꯕꯤꯔꯣ ꯁꯥꯌꯣꯟꯕ ꯕꯣꯇꯜꯗꯨ ꯊꯥꯡꯒꯠꯂꯒ ꯌꯥꯎꯔꯤꯕ ꯃꯍꯤꯗꯨ ꯑꯃꯨꯛꯇꯪꯗ ꯖꯔ ꯂꯣꯏꯅ ꯊꯛꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯥꯡꯕ ꯕꯣꯇꯜꯗꯨ ꯂꯝꯕꯤ ꯃꯇꯥꯏ ꯑꯍꯥꯡꯕꯗꯨꯗ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯄꯥꯛꯄꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯂꯛꯇ ꯃꯁꯥ ꯐꯦꯔꯦ ꯍꯥꯏꯈꯩ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯂꯒ ꯃꯅꯤꯡꯁꯤꯠꯀꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ ꯄꯥꯛꯄꯁꯨ ꯊꯨꯅ ꯒꯥꯔꯤꯗ ꯀꯥꯔꯛꯏ ꯑꯗꯨꯒ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯦ ꯁꯥꯌꯣꯟꯕ ꯁꯤꯠꯇꯨꯗ ꯃꯀꯣꯛ ꯉꯥꯊꯔꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯅꯗꯨꯅ ꯇꯨꯃꯤꯟ ꯐꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯏꯆꯤꯛ ꯆꯤꯛꯅ ꯋꯥ ꯂꯥ ꯉꯥꯡꯅꯗꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ ꯑꯗꯨꯕꯨ ꯑꯆꯤꯛꯄꯗꯨ ꯁꯥꯌꯣꯟꯕꯅ ꯊꯨꯒꯥꯏꯔꯛꯏ ꯄꯥꯛꯄ ꯁꯥꯔ ꯁꯥꯌꯣꯟꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯅꯨꯕ ꯎꯏꯁꯤꯟꯅꯗꯨꯅ ꯏꯁꯣꯟ ꯁꯣꯟꯊꯔꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯑꯩ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯄꯥꯛꯄ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯨꯝꯗꯕꯗꯤ ꯌꯥꯗꯕꯅ ꯈꯨꯝꯂꯛꯏ ꯃꯔꯝꯗꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯄꯥꯕꯨꯡꯒꯤꯗꯤ ꯑꯄꯥꯝꯕ ꯑꯣꯏꯔꯦ ꯁꯥꯌꯣꯟꯕ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯄꯥꯛꯄꯁꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯥꯡꯂꯛꯇ꯭ꯔꯕꯗ ꯒꯥꯔꯤꯗꯨ ꯌꯨꯝ ꯌꯧꯅꯕ ꯊꯧꯔꯛꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯈꯥꯝꯃꯤ ꯒꯥꯔꯤ ꯈꯥꯝꯈꯤꯕꯗꯨꯗ ꯁꯥꯌꯣꯟꯕꯁꯨ ꯃꯃꯤꯠ ꯎꯏꯔꯨꯝ ꯄꯥꯡꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯄꯥꯛꯄ ꯅꯪ ꯉꯜꯂꯣꯏ ꯁꯥꯔꯁꯨ ꯆꯪꯉꯒꯦ ꯍꯣꯏ ꯁꯥꯔ ꯍꯌꯦꯡ ꯉꯟꯅ ꯑꯩ ꯂꯥꯛꯑꯒꯦ ꯑꯣꯀꯦ ꯄꯥꯛꯄꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯥꯌꯣꯟꯕ ꯃꯁꯥꯗꯨ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯒꯤ ꯁ꯭ꯇꯦꯌꯔꯗꯨꯗ ꯀꯥꯈꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯤꯁꯥꯗꯨꯅ ꯍꯦꯟꯈꯤꯕꯅ ꯈꯣꯡ ꯅꯥꯝꯃ ꯂꯧꯗꯨꯅ ꯑꯃꯨꯛ ꯇꯨꯁꯤꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥ ꯉꯥꯟꯕꯁꯨ ꯊꯨꯔꯛꯏ ꯑꯗꯨꯕꯨ ꯃꯁꯥꯅ ꯇꯨꯁꯤꯜꯂꯒ ꯍꯧꯒꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯏꯄꯥꯗ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯁꯥꯌꯣꯟꯕ ꯈꯨꯝꯗꯤ ꯊꯨꯅ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯂꯝꯗꯅ ꯏꯃꯨꯡꯗ ꯁꯣꯠ ꯆꯪꯈ꯭ꯔꯦ ꯁꯅꯥ ꯉꯥꯟꯕꯁꯨ ꯄꯤꯁꯨꯝ ꯏꯁꯨꯛ ꯁꯨꯛꯅ ꯏꯟꯅꯩ ꯁꯥꯌꯣꯟꯕ
ꯁꯣꯐꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯄꯥꯝꯈꯠꯇꯨꯅ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯁꯅꯥꯉꯥꯟꯕꯁꯨ ꯁꯪꯇ꯭ꯔꯤꯛꯅ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯀꯥ ꯃꯅꯨꯡꯗꯅꯤ꯫ ꯁꯥꯌꯣꯟꯕ ꯖꯨꯂꯤꯕꯨ ꯐꯃꯨꯡꯗ ꯊꯥꯕꯤꯔꯒ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯀꯣꯛꯇ ꯍꯟꯅ ꯍꯟꯅ ꯅꯥꯟꯊꯕꯤ ꯅꯨꯡꯁꯤꯅꯁꯨ ꯀꯧꯖꯩ꯫ ꯄꯄꯥꯒꯤ ꯊꯣꯏ, ꯊꯣꯏ ꯍꯥꯏꯁꯤꯅꯤ, ꯇꯨꯝꯊꯣꯛꯑꯣ ꯇꯨꯝꯊꯣꯛꯑꯣ, ꯄꯄꯥ ꯉꯥꯏꯕꯗ ꯆꯥꯎꯔꯝꯂꯅꯤ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯀꯣ ꯍꯥꯏꯔꯒ ꯃꯣꯟ ꯃꯌꯥꯗꯒꯤ ꯆꯨꯔꯨꯞ ꯄꯦꯀꯦꯠꯇꯨꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯒꯤ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯊꯣꯔꯛꯏ꯫ ꯉꯁꯤꯗꯤ ꯑꯇꯤꯌꯥꯗꯨ ꯏꯃꯝ ꯃꯝꯃꯤ꯫ ꯊꯥꯖꯒꯤ ꯁꯛꯇꯝ ꯊꯋꯥꯟ ꯀꯌꯥꯒꯤ ꯃꯤꯅꯣꯛ ꯑꯃꯠꯇ ꯎꯒꯦ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯤꯀꯨꯞꯁꯤ ꯃꯥꯒꯤꯗꯤ ꯄꯣꯊꯥꯐꯝꯅꯤ꯫ ꯂꯩꯔꯤꯕ ꯁ꯭ꯋꯤꯡ ꯆꯤꯌꯔꯗꯨꯗ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯆꯨꯔꯨꯞꯇꯨ ꯃꯩ ꯆꯝꯈꯠꯇꯨꯅ ꯊꯛꯏ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯅ꯫ ꯄꯥꯡꯅꯤꯡꯗ꯭ꯔꯕ ꯃꯃꯤꯠ ꯑꯅꯤꯅꯤ, ꯑꯗꯨꯕꯨ ꯃꯥ ꯄꯥꯡꯕꯗꯤ ꯄꯥꯡꯂꯦ꯫ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗ ꯏꯔꯥ ꯊꯥꯡꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕ ꯃꯤꯁꯛꯅꯤ꯫ ꯁꯥꯌꯣꯟꯕ ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯈ꯭ꯔꯦ, ꯋꯥꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯁꯤ ꯃꯥ ꯑꯁꯨꯝꯅ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯄꯅꯤ꯫ ꯃꯇꯝꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯍꯧꯖꯤꯟꯈꯤꯕꯅꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ "ꯀꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯁꯤꯕꯨ ꯁꯅꯥ? ꯑꯩꯕꯨ ꯑꯁꯨꯛ ꯑꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯅꯪꯅ ꯑꯣꯠꯈꯤꯅꯤ? ꯀꯌꯥꯝ ꯀꯨꯏꯅ ꯑꯩ ꯑꯁꯨꯝꯅ ꯈꯥꯡꯈꯣ ꯍꯥꯏꯕꯅꯣ? ꯅꯪꯁꯨ ꯋꯥꯔꯧꯕ꯭ꯔꯥ? ꯁꯔꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯁꯔꯕꯨ ꯀꯩꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ? ꯑꯩꯗꯤ ꯉꯁꯤꯁꯨ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯂꯩꯇꯦ꯫ ꯅꯪꯕꯨ ꯊꯃꯣꯏꯁꯤꯗ ꯃꯤꯔꯥꯏꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯍꯦꯟꯅ ꯍꯦꯟꯅꯗꯨꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ꯫ ꯍꯦꯟꯅ ꯍꯦꯟꯅꯗꯨꯝ ꯅꯪꯕꯨ ꯄꯥꯝꯖꯕ ꯍꯦꯜꯂꯦ꯫ ꯅꯪꯅ ꯁꯔꯒꯤ ꯋꯥꯕꯗ ꯇꯥꯗꯅ ꯆꯠꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯡꯁꯤꯕꯗ ꯐꯥꯒꯤ ꯇꯧꯒꯅꯣ ꯍꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯅꯪꯕꯨ ꯁꯔꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯣ? ꯂꯣꯠꯀꯦ ꯈꯟꯅ ꯅꯪ ꯂꯣꯠꯂꯕ꯭ꯔꯥ? ꯁꯥꯌꯣꯟꯕ ꯑꯃꯨꯛ ꯀꯞꯂꯦ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯥ ꯀꯞꯂꯦ꯫ ꯏꯃꯥ ꯂꯩꯔꯝꯂꯕꯗꯤ ꯅꯁꯥꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯈꯤꯇꯗ ꯑꯣꯏꯔꯕꯁꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯊꯝꯖꯗꯨꯅ ꯑꯋꯥꯕꯁꯤ ꯀꯣꯛꯆꯔꯝꯒꯅꯤꯀꯣ꯫ ꯏꯃꯥ, ꯅꯁꯥ ꯉꯁꯤꯗꯤ ꯃꯪꯂꯥꯛꯅꯒꯗꯧꯔꯦ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯕ ꯃꯪꯂꯥꯟꯒꯤ ꯀꯣꯝ ꯑꯁꯤꯗꯒꯤ ꯅꯁꯥꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯔꯣ ꯏꯃꯥ꯫ ꯅꯁꯥ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯦ ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯋꯥꯔꯦ꯫